आकाशवाणी इम्फाल Ngangom Kiran pau pajari ahan badamaru pau Hauzik oriba pheu masigi yenglaga sarkarna mahilosing ching tha sigi manga phauba makha tana numit humni shuti thadokrai Imphal West Imphal East amasung Bishnupur jila singda ngase yukpung manga dagi nungthil pung manga phawa curfew komthokli amasung Pradhan Mantri Narendra Modi na Rajasthan gi Chittorgarh dalupa koti lising tar changna paikadaba sakot thorangi project singi jatra hun krai Hauzik oriba pheu masig yenglaga sarkar na mahilosing sing tha sigi manga phawa makha tana suti thadokre education gi joint secretary na thokpa cherola madahai sarkar gi school sing aided school sing private school sing college sing amadi technical institution sing ngasidagi hauraga tha sigi manga phawba numit humni makha tana suti thargani Security force na singna bomapum kaya da lep na thibomba gi thabuk chathari Rajya Police ki control room na thadorak pa cherol ma da hai ngarang su Imphal West Thoubal Bishnupur masung Surasanpur jila gi tongan tongan mapum singda thibomba gi thabak makhata na sathaki Mahiroi ani linthoi ngambi masung Hemanjit pu tamthin hat ki bagi thong bu yaning da phongduk tuna ngarang numidang mapum kaya da nupi singna maira paidun khongjang sangsin ki Khurai Thangjam Mamang Laikai Women Welfare Society, Khurai Thogdam Laikai, Youth Progressive Club amasung Youth Social Society Khurai General Club na punna sinduna ngarang numidang mihat asibu yaning da phongdok tuna lamlong kaithel da maira thanduna human chen syamduna khongjang sangsin kre khongjang adu sarp yakhi basingna mahiroi ani hatpada senaba singi mathakta akan medandi piu tongan balewa leibe yaroi amasung Manipur dagi narco terrorist maru phangnu mathalu haibina singma kholau sing lauki Women Welfare Association Tera Sapam Merk Yauna Tera Maike Gimasing Yamno Napising Sutortuna Ngarang Numidang Kutamaira Paiduna Human Sen Shamduna Kongjang Sangsin Ki Imphal West Imphal East Madi Bishnupur Jila Singda Ngase Pung Mangadagi Nungthil Pung Manga Phawa curfew komthokli Adumoinamak Imphal East Jila gi District Magistrate Nanumidang Athengmura Thokiba Hukum Amada Jila Sigi Oina Khurai area dadi curfew komthokpa sida Yauroroi Haidi Mapam singadudi awangda sombung area dagi khada ayang pali lambi da laklaga porompat crossing phawba nongpokta tinchit lambi gi top moirang kampu thong dagi laklaga nongchupta lamlong thong phawba gi area ashini Kakshing amasung Thoubal jila da nga se pung manga dagi numidang warang pung taruk phawba curfew komthokli Moirang kendra gi manung chanalaiba kokta santhong awang amadi makhalai kai da hang barilip camp tengarang Sur Hospital khangabukamadi Dr Somens Foundation na Sinduna Taramangarak Shuba Lemna Layang Bagi Kem Ama Pangthokre Thoromaduga Mari Lenena Hospital Asigi Maike Degi Manipur Hojik Wari Pium Atu Matam the Warishil Puruktuna Relief Camp to Lady Musing Masa Masagi Mayum the Hanbe Yana Navatok Packet Piu Haina Mari Lenava Sing the Takshin Key Information and Broadcasting Mantraloy Central Bureau of Communication Phil Office Sandal na Sinduna Swasata Hi Seba Garib Kalyan G20 amasung Vigilance Awareness ki thorm amangarang Sandal Jilagi Chandrapoto Khulda Pangtokre Tabiriba Pawasi Akashvani Imphal dagini Pradhan Mantri Narendra Modi na ngarang Rajasthan gi Chittorgarh da lupa koti lising teret chang na pahit kadaba tongan tongan basakot thorangi project singi jatra hun kre thormadu da Pradhan Mantri na lupa koti lising mari chaunga chang na pahit pa Mahesana Bhatinda Gurudaspur gas pipeline jatigi miyam da kathoki Pradhan Mantri na Chittorgarh Nemuns railway line amadi Kota Chittorgarh electrified railway line chu sangaki masigaloina na Swadis Darshan scheme gi makhada Natwara da paket pa tourism project amasu sangaki Thormadu da wangang da Sri Modi na hai sarkar asina sothara balamdam sing sakut hanana bohana bada ahenwa mityang changli sarkar asina leba asigi aspirational district sing khangatuna sakut thorang kaya paikatli Sarkar asina Vibrant Village Program haudoktuna ngam khaida leriba khul sing sakut hananabasu kanna honari Numit humni chathagadaba Grand Gandhi Jayanti Exhibition Aizol gi Rajbhavan da laiba circular lawn da ngarang dagi haukre exhibition adu da Rajyapal Dr Haribabu Kamabati na lusingduna Mahatma Gandhi gi mafamda ikai kumna utki Tharam da Rajyapal na hai Mahatma Gandhi gi wakhalon sing yumpham oiduna rajya dagi khudaiba sing puthau ko polam sing miyam na ningthina uthopangam na ba exhibition asi pangthokpani exhibition adu da handloom handicrafts amasung khadi gi yauna punna store yangkhini thoi hangli
Hangzhou Asian Games ki ngarang mapani subanamita barna lupa gi takaman ahum sangjang gi takaman mari fangki masi tharga sana gi takaman tarahumdoi lupa gi kunmari amasung sangjang gi kulhumdoi punna takaman humpu phangli ngasi tarani chanmanamita 110 meter hurdles discus throw pole bowl amasung javelin throw da bharat ki athlete singi hai singmasing utkani ngasi phongo paukche singmaroi pauksing dum hauzik Okram Umadini lere Umadini Thagachari Kiran Chama Yankai Bari Suba Mahatma Gandhi Kumon Thauram Pangthokiba Santi Hanjil Hanaba Miyam Punna Hotnaminasi Haiba Governor gi Wafam Amasung Kuki MLA Taragi Mathakta Action Laukhatnaba Wafam Khanari Haina Chief Minister na Phongdokiba Wafamna ngasi phongba pauche singda maruiba paw oina phongnari Pokna famda State asi ing tapal lamdam oihannaba miyam punna amata oina hotnaminasi haiba Governor gi Wafamna ahanba headline tawri Paktakna na thariba popi sing manghannaba Defense Minister na Indian Air Force ta order pi khre haiba Maheswar Thaunaujam gi Wafamna pauche asigi anisuba headline oiri NIA amasung CBI na fakiba sing pung nifunipal gi manungda thado u haiba demanda Churachandpur district ta total shutdown hokiba amasung BJP gi mandal humpu gi president singna JP Nada unanaba taksin khibagi paw singna pauche asigi ahanbalamaida maruiba paw oina phongli Huyan Lan Pauda World Health Organization na dengue meningitis yauna malaria gi anauba hidak sing recommend tawkre amasung Manipur laingak na school pumnamak tha asigi manga phawba suti thadokre haiba paw singna maruiba paw oina phongli People's Chronicle da Naga amasung Kuki CSO singi marakta yasinaba purakre amasung Youth of Manipur gi agenda Manipur gi interest natte haiba Minister Susindro gi wafamna pauche asigi ahanbalamaida phongli Lanjenaruraba sing tha manga gi matungda masagi mayumda hanjinnaba hore haiba pauna Sangai Express English ki ahanba headline oiri Kuki MLA tara disqualify tawbagi matangda khanari haiba Chief Minister gi wafam amasu pauche asigi ahanba lamaida phongli Taret suba pe pikhiba chahi mari haukhrabasu lanmi singi anoba khuchumandi lepi dre haiba color headline asiga loinana Labor Minister na Assembly da kayarak hanna thajaba pikhrabasu thabakta onthokpa ngamdre haiba headline asina sana laibak pauche gi anisuba paw oiri PR thamnaba hotnai haiba wafam yumpham yaudabani haina Youth of Manipur na phongdorakiba wafam amasung Governor CM na chingbana Mahatma Gandhi gi mitamda ikai khumnaba utkhre haiba paw singna pauche asigi ahanbalamaida maruiba paw oina phongli Imphal Free Press ta Manipur Human Rights Commission gi mihut kangbu amana Kamjong Jila gi Chadong khulda chatuna mafam adugi luchingba sing amasung khunja singa unakhibagi pauna pauche asigi anchor kalamda phongli Ichel Express ta Mahatma Gandhi gi mapok kumon thauram paksan na pangthokna khre Manipur gi irang wari sanaduna loishinaba hotna si haiba Governor gi wafamna ahanba headline oiri Churachandpur khuntak lansire Kotuna National Highway shutdown lauthokre haiba paw amasu pauche asigi ahanbalamaida phongli Sangai Express Manipuri da Kuki MLA taragi wafam khanari haina CM na phongdokhiba amasung santi laknaba hotnamina si haina Governor na phongdokhiba wafamna banner headline tawri Kuki MLA tara disqualify tawbagi wafam khanari haiba CM gi wafam amasung indefinite shutdown na Churachandpur Jila da mahausagi punsida chauna akaiba pire haiba pawsingna Ganfu Mel gi maruiba paw oiri Tamenglong Times da Sanapati District Hospital na Awang Nongpok Bharat ta AI aided diabetes test machine leiba Hanba District Hospital oire haiba pawna Hanba headline tawri Hills Hornbill Express ta Naga amasung Kuki CSO singi marakta yasinaba purakre school sing October manga phawba suti thadokre amasung CBI amasung NIA na Manipur da mifa mifun tawbada ka henba thawong chathaki haina ITLF na maral siriba adu CBI amasung NIA na yakidre matik chaba praman leibadagi phakibani haiba paw singna maruiba paw oina phongli Kiran Thagachari Umadini aroibada maruiba paw amohanna Hauzik wari phiba masigi yenglaga sarkar na mahiloisang sing tha sigi manga phawba makha tana numit humni suti thadokre Imphal West Imphal East amasung Bishnupur Jila singda ngase pung manga dagi nungthil pung manga phawba curfew komthokle amasung Pradhan Mantri Narendra Modi na Rajasthan ki Chittorgarh da lupa koti lising taret changna pahikadaba chakot thorangi project singi jatra hun kre pauloi jere